Memes haibsdi hek yengbaga automatically nokningba fawi amadi tungan funny video singda hena funny oina vidamaksu seasonaribani adubu viral oikhraba memes sing asigi marumda lotuna leiriba wari adudi aiko iyamana khangnadi viral memes sing asi kadaidagi laklibano amadi makoini yam popular waribasna kamdongnano haibna chingba wahang sing asigi paukhum ngasigi video zibu loifo yingminaduna aiko punna khangminasi video is the Pakistan ki maro muze maro dagi horga Khutlai boy amadi tungan be famous oiba meme character khragi matang da khoi punna khangminasi aduna channel asibu pungning thogak poina like amdi subscribe to chinbiu haizeri masigi meme asimadi marup singna soidana uviramlani khalle meme asi Pakistan na sanakhiba match amagi tungda viral oikhibani asengbadi Pakistan cricket match ama maithiraba tungda match adubu yengbelak pa Mioi ama mamingna Momin Sakib mahangonda chanana interview lowkhibani match kamdauki haina mahangonda hangluba matamda mahakna dialogues khara hairakhi masi tabdi am nokningba amakhak oiki mafam aduda tilamba mipung khuding hauna noknakribani masi matung maming lerba youtubers kya mahaki video sibo meme oina sizinaba horki meme asi aduki matik popular oiki amadi ahing amada viral oikribani ngasi su mahaki meme asi Mioi kya na seasonary amadi aikoina su bo fanglibaduni meme asina viral satraba matung mahaksi Pakistan da popular oirakhi amadi mahak pukhangdaba Mioi pakna laikhide viral oikraba tha khragi manungda mahaki insta follower 1.3 million hena lerakhi mahak asi kanano khangdragasu video si yenglaga mahak asi khangbre yengbiyo 119 तक एकदम इन्होंने वक्त बदल दिया, जज्बात बदल दिए, जिंदगी बदल दी। 119 पे इतनी अच्छी पार्टनरशिप चल रही हो भाई, मारो मुझे मारो मुझे मारो मजदौरी बाबोक असी सोशल मीडिया दा हंजिन हंजिन मरुप सिंह न विरमलनी खल्ले वीडियो असी कोरोना वायरस ना पाकिस्तान ना संदोरक्त्रिंगै लॉकडाउन गा थमलमदाई अदुवाई दा नमखिबा वीडियो नि इंटरव्यू अमदा टीवी चैनल अमना अबोकना नारिबा लैना अमगी मतंग दा हंगलम्मी मसिगी पौखुमोइना अबोक असिना अखोइदि अयुक ngana होगतले अफबो चिंजाक सु साइ अमदि नुंगतिगी लाइनिंगे दुना कोरोना गुंबा महिक अदु अखोइदि चंगम ngamloi haina पौखुम पीकी मसिगी मतुंग माकी वायरल डायलॉग ओरक्तोरिबा प्यारी समझ गई हाइबो वहाई परेंग असि याम क्यूट ओइना हाइरखी वीडियो असना मियाम दे ओरक्लबा कान मीम पेज सिंगना सेमदोक सादोकपा होरखी मजदे मरा लैसद्र बबोक असि नमद्र फावो ताखिबनी मियोइ क्याना बोक असिबो उनबा लाखी अबोकी मीम असी याम पॉजिटिव ओइबनी तौबदबो नेगेटिव पोस्ट किया दा मीम असिबो सिजनबसु थेंगनजै तसिंगनमकीदि मसी लाइबक थीबनी वीडियो सी यंगबियो लगाते हैं पार्क में और शाम को सत्संग में जाते हैं तो मुझे तो नहीं लगता कोरोना हमारे नजदीक आ जाए क्योंकि आप सत्संग जाते हो सत्संग जाते हैं प्यारी समझ गई सनी लियोन अमरी नसरत जहां रिप्रेजेंट टू प्लेटफॉर्म बेज जिलीगी मरम द खंगमिनसी नुंगतिगी लॉगिन तौदुना 149 जिली स्पिन हफ्ता खुदिंग फंगबे याय डिपॉजिट तौबदे एक्स्ट्रा 2% फंगनी बैंक हापसु यामना लाय अमरी सिक्योर ओय डिपॉजिट तौ खुदिंग 20 फ्री स्पिन्स फंगनी डाउनलोड तौबदे 200 रुपीस अमरी एफ वीडियो रिव्यू तौबदे 150 रुपीस पुन्ना 350 रुपीस फंगनी हेना सौखनिंग लगदी एफिलिएट प्रोग्राम याउदुना थागी 50% कमीशन फंगबसु याय लिंक कमेंट पिन तौजरम लगे मजद संगबिरो अमरी बेज जिलीगी जर्नी हौबिरो मरुप सिंह तसिंग नमुकीदि महकसे कैनेडियन यूट्यूबर अमनी अदुगा महकि चैनल दा रिएक्शन तौबगी वीडियो सिंग थागतलम्मी महकि वीडियो अमदा महकना रिएक्शन तौरिङै नोकनिंगबा मतंग अमा यौरकपदगी अतै मियोइ सिंगा मानदबा खुनोक अमदा नोखिरम्मी वीडियो असने यूट्यूब ता अपलोड तौखरबा मतुंग मियोइ क्याना महकि नोकपगी मोंग असिबु येंगदुना मखोइसु नोकलम्मी हाइबदि वीडियो मतिक असि याम फनी ओइखि हाइबनी फनी वीडियो सिंगदा माकी मीम असि याम तोइना क्रिएटर सिंगना सीजन ऑफ सो होरखी नोकनिंग लिंगै मथकता माकी नोकपगी वीडियो सिमुक हापसिलगदी येंगलिबु मियोइ पुंबा मुक हेना नोखनबा ngamhallibani माकी मीम असि फनी वीडियो सिंगदा तोइना हाबलकपदगी माक साथीना पॉपुलर होरखी माकी वीडियो असना वायरल सतप कुइद्रिङै अहानबदा मियामना माकसि पाकिस्तानदगिनी हाइना खन्नरम्मी अदबु माकसि कैनेडादगिनी माकी मीम असि मसिकंग नते अतै क्या अमसु लैरि ngasi su YouTube ta leptana video thagale amadi views yam namak phangba ngamli video si yengbiyo probably like fucking PT scary. Let's click on it.
Ngasidagi chahi khragi mamangda TikTok ta masigi Zomato delivery boy asi mahaki cute oiba smile asidagi super viral oikhribani. Amadi masdagi mahaksu meme character ama oiba ngamlakhi. Mahaki ming Sonu kawi. Nongma blogger amana video record tawduna mahak onda nongmada delivery kaya yam tawba ngammi amadi Zomato dagi sale kaya yamdi fangi haina hanglammi. Wahang sing asigi paukhum piringai yam nungsiba minok amada hairammi. Mazdani ayeng basing na mahakpo nungsikhriba si. Video si su atian mamatamda viral oikhi amadi funny video kya da meme asisu sizinnarakhi. Zomato fauvna mahaki nokmi tawba picture asi logo oina matam khragi sindokhribani. ngasi su mahak Zomato da thabak tawri. Video si yengbiyo. मैडम में कितना पैसा कमा लेते हो? 350 डेली का इंसेंटिव लगा के। और कितने घंटे काम करते हो? 12 घंटे आप काम करते हो, 350 रुपए मिलते हैं बस। Matam khragi mangda mazdawri ba Mioi asi Manipur yauna India pumba asda viral oikhribani. Itha thasda na makoina Hindi amadi India da leiriba lon ayambagi isai sing ya maung tana lip sync tawba ngamba asigidamak India gi reality show da faw makoi ani bo invite tawki. Makoi ani India da sulaki. Amadi Indian sing na su makoi ani gi video sing yam pamna yengnaribani. Mahaki ming Kili Paul kawi singer ni aduga mahak asi Tanzania dagini amadi maga collab tawduna video punna naminariba nupi asi mahaki oina kanani khanbagi. A the wife, B the sister, C the friends. B khanbasing achumbani Mioi yambanadi mahaki nupi ni haina khalli adubu madu aranbani. Nupi asi mahaki oinadi pokminaba machalni. Magne Hindi isai khaknatana apikpa state amo oriba Manipur mafam asigi isai amada video su semki. Video sengbiu. Masigi video asibu uraga Manipur da leriba miyam ngakpo oikhribani. Masigi mathakta mahaki network taragade amuk hena ngakani. Magna social media asdagi sale yamna tanba sungamli. Endorsement, blogging amadi brand deals myam asi punsilaba matung mahaki network asi 1.2 crore oiri. Manipur viral leibak ni habde khoi loina khangnare. Viral leibak asda viral boy kya su leiri. Mayam adugi marakta Khutlai boy so mani. Lockdown thamkhiduna yumdai thoksat piyadaba matam aduda makhoi gi video sing yenglaga khara doragasu matam lenki habda haiman mathok loidra khalle. Mustafa amadi Khutlai boy gi video ngainaram libani. Ngasi Khutlai boyna Mustafa da wa haib gi video ma semle adu ergadi Mustafa na kari reply pirai habisi yengnavidamak miyamna ngainaram libani. Mata osumna awai akhum tawnavgi video sing aikoina itattatna uba fangki. Khutlai boyna viral satkhribasi masigi video asidagini. Mapu, ai muka igino yamna, aluk tiri sembiru mije, ai bawa duk tiri sembiru mije kari gino. Puji, adate, kari. Mathakta haizikriba Mioi tred asda adomna khwai pamba Mioi karambano oibage comment thambiramu. Manipur gi oiba viral celebrity singi video semsi natraga semloisi comment thambiramu. Amadi semsi harigadi video mapung fanaba misak singso comment tawbiramu. Mathangi video lakpada fangnaba subscribe tawsinbiyo amadi bell button on da thambiyo. Masi thamjarga ngasi gi oinadi mayam buti ke fix na mayam dagi kaina nabgi tanja do lawjari.